ꯄꯨꯝꯅꯃꯛꯇꯗ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯆꯪꯕꯤꯔꯛꯏꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯂꯩꯋꯥꯒ ꯆꯦꯡꯒꯨꯝꯒ ꯏꯔꯣꯝꯕ ꯆꯥꯔꯛꯀꯦꯕꯀꯣ ꯍꯋꯥꯏ ꯄꯣꯞꯄꯒ ꯏꯆꯥꯅꯨꯄꯤꯅ ꯍꯥꯎꯅ ꯂꯣꯟꯕꯤꯔꯝꯕꯅꯦ ꯑꯗꯣ ꯃꯥ ꯊꯦꯡꯉꯦꯅ ꯏꯔꯣꯝꯕꯗꯤ ꯅꯝꯃꯝꯗ꯭ꯔꯦ ꯑꯗꯨꯗꯨꯒ ꯐꯨꯠꯄꯒꯤ ꯇꯥꯏꯃꯤꯡꯗꯨꯗꯤ ꯅꯝꯃꯝꯃꯦ ꯃꯃꯥ ꯑꯩ ꯊꯦꯡꯉꯦꯅ ꯃꯥ ꯀꯣꯂꯦꯖ ꯆꯠꯂꯝꯗꯥꯏꯗ ꯅꯝꯃꯝꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯣꯝꯂꯦꯠ ꯈꯔ ꯇꯥꯎꯔꯦ ꯑꯗꯨꯒ ꯕꯣꯔꯥ ꯈꯔ ꯌꯥꯎꯔꯦ ꯀꯣꯠꯅꯕ ꯈꯔ ꯂꯩꯔꯦ ꯃꯌꯥꯝ ꯂꯩꯋꯥꯒ ꯆꯦꯡꯒꯨꯝꯒ ꯏꯔꯣꯝꯕ ꯃꯅꯝ ꯅꯨꯡꯁꯤꯔꯒ ꯌꯥꯝ ꯍꯥꯎꯕꯅꯦ ꯉꯥ ꯊꯥꯛꯄꯗꯧꯅ ꯇꯧꯕꯅꯦꯕꯀꯣ ꯃꯌꯥꯝ ꯆꯥꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯇꯥꯞ ꯐꯪꯗꯦꯕ ꯑꯗꯣ ꯆꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯕ ꯃꯊꯦꯜꯁꯤꯡꯗꯣ ꯆꯥꯔꯛꯇꯕꯒꯤ ꯁꯥꯎꯕꯤꯒꯅꯨ ꯃꯌꯥꯝ ꯃꯇꯥꯡ ꯆꯥꯕꯗ ꯁꯣꯏꯗꯕꯒꯤ ꯆꯥꯖꯔꯛꯀꯅꯤ ꯑꯗꯣ ꯑꯗꯨꯝ ꯆꯥꯔꯣ ꯍꯥꯏꯔ ꯆꯥꯔꯛꯇꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏꯅ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝ ꯑꯩꯗꯣ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦꯕ ꯅꯥꯄꯤ ꯀꯩꯀꯥ ꯀꯟꯅ ꯁꯦꯡꯉꯤꯕꯀꯣ ꯃꯌꯥꯝ ꯀꯣꯕꯤ ꯀꯩꯀꯥ ꯊꯥꯅꯕ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯊꯕꯛꯁꯦ ꯈꯔ ꯆꯤꯟꯗꯅ ꯑꯩ ꯃꯄꯣꯠ ꯂꯩꯕ ꯈꯣꯠꯄ ꯊꯣꯡꯅꯕꯗꯣ ꯊꯤꯕꯒꯤ ꯃꯇꯝꯗꯣ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯕ ꯑꯗꯨꯗꯨꯅꯅꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯆꯥꯖꯔꯛꯀꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯒꯦ ꯆꯥꯛꯁꯤ ꯉꯁꯤꯗꯤ ꯙꯃꯥ ꯑꯃ ꯊꯤꯖꯤꯟꯕꯅꯤ ꯉꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯁ ꯑꯣꯃꯦꯠ ꯍꯥꯎꯒꯗꯧꯕ ꯅꯤꯡꯁꯤꯡꯉꯦ ꯆꯣ ꯅꯪ ꯑꯁꯣꯝꯗ ꯄꯄꯥꯒ ꯂꯩꯔꯨꯔꯣ ꯆꯣ ꯃꯃꯥ ꯆꯥꯕꯗꯤ ꯌꯦꯜꯂꯛꯑꯅꯨ ꯆꯣ ꯍꯥꯎꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯆꯦꯡꯒꯨꯝ ꯊꯥꯛꯄꯒꯤ ꯃꯅꯝꯗꯤ ꯈꯨꯅꯨꯡꯁꯤꯃ Mama kayaknya beres ya yang baju gua. Wow. 이거는 뭐라 삽이야? 오늘 짭인데. 와.
好。ꯑꯩꯅꯗꯤ ꯌꯦꯔꯨꯝꯗꯨꯒ ꯆꯦꯡꯒꯨꯝꯗꯨꯒ ꯊꯣꯡꯉꯣꯅ ꯍꯥꯏꯔꯝꯕꯅꯦꯕ ꯑꯗꯨꯒ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧ ꯂꯩꯔꯝꯃꯦ ꯌꯥꯝ ꯊꯤꯅ ꯍꯥꯎꯔꯝꯃꯦ ꯉꯥꯒꯤ ꯔꯣꯁ ꯑꯃ ꯌꯥꯎꯋꯦ ꯆꯦꯡꯒꯨꯝꯗꯨꯗ
ꯍꯥꯎꯃꯜꯂꯦꯍꯦ Lama. Mấy xịn là hào nhé.